ऑनलाइन मणिपुर यूट्यूब चैनल सुबिंग बीरबा मैम पुम पो अमुक हन तारम लोकसरी हानबा देम नमरु इबा पावम अपडेट थमजगे यूएनएलएफ पंबई की सीदबा मपु अमदी महक लोइनबा मियोय अनि अखनबा फ्लाइट अमदी एनआईए यावना अलाहाबाद त पुखरे हाइना ई पाव मणिपुरी अपडेट न फोंबिरी अदुगा मथंगी अपडेट असना थौबाल टू देदगी लोखचगे एनआईए ना पंबई लेट यूएनएलएफ चीफ ऑफ आर्मी यावना मियोय हम फाखिबगी पाव लाकपदगी सीएम बंगलो यावना ग्रेटर इम्फाल की मफम कयादा सिक्योरिटी की अकन सेक्शन थौरांग लौखतुना ngak senkhre haina thawal tu dena pawdam biri aduga mathangi update asna pandam dagi lokhachage yawol loi captain lorem bam thangjing ne laikhidabada UNLF pambai na awa phungdorakli UNLF na sangsil le irepak manipur gining tam banjin na bakilan thing asida thawaina pon thapi kraba yawol loi captain lorem bam thangjing allies nawbi ne laikhidabada pambai na lusing ba UNLF amasung masigi lan mi sanglup MP na awa phungdok pagal loina na thoba asigi mafam di yawol gi kai khum na ba ulakli lup asigi media coordinator sarang rungba Sarai rongba thoksom na thadur pasero lamana hai captain thangjing masa ke anaba amana maram oiduna hospital da nimit khani lekan naraba tungda ngarang mars sai satara ga mathoi gi ayuk pung taraga minute nifu ga mathoi da taibang pan thadoki captain thangjing allies nawbi kumsing lising sampan humdra ga mathoi gi january sai chat amada kanto sabal leimakhong da leiba leikidraba lorem bam merajaw amadi leikidrabi leikham ani gi masa tadet puk sebagi manung da taruk suba masa iton ton ba mapari oine phangjaki kumsing lisingam samapan maudraga mapanda captain thangjing party yaurakhi lisingam samapan maudraga mapan november lisingam samapan maudraga mapan dagi ne february 2000 da pangthokiba taraga taret suba batch ki MPA gi base ki military training BMT dam hak sarugya ki training asi mai paktuna MPA gi service number lisingam sama kuntraga ni thoi pangi training loiraba matung da 2000 dagi 2005 pawbada matam dugi MTF ta ningtam lanmi ama oina yeknaba IO of amadi reaction narisinga thengnaba lanpham kaya da lanmi amagi thodang lawki matung da 242 battalion 2016 6 ki february ani phawbo thabuk torumki 2008 ki january chaichat ani phawbona GSQ da leiduna thabuk torumki 2009 ki february ani phawda chani ke maudrag ni thoi battalion leiki madugi matung da BPM ki staff oina amuk party ki thodang lawki kumsing 2020 tagi party ki HNFW department the staff officer oina thodang puraktu na mahaki punsi gi aroiba miku phawo party na sinna balaiba ki thodang da mathau masak khangna thabuk lawram ki athoba el thangjingna party amadi lanmi sanglup ta lawram ki ba thodang adu sakang laduna mahakpu tangka kaya thokna phamthol lanmi gi GSQ amasung party gi MSC na piki El Thangjing 2015 gi February gi mapanda Sergeant Major dagi Second Lieutenant da Phamton piki 2019 gi November kungam mari da Lieutenant Phamton piki amadi 2021 sahi asida Captain Phamton piki loina kumja 2021 gi February mapanda party gi cadre amo oina leirabasu party na sinarakpa thodang aduna hena lumna lauduna party gi thawai kaya purakhiba party amadi maribakpu ningjaba ningtam lanmi amoiba thabuk natana hiwoloi amasuni haina serula sin hairi video sing bibe kitamukta mayam pum nokpo mukana thagachari and update kitamukta online manipur YouTube channel sibring sibidina subscribe to video. Thank you.